Ngasidagi inter-district public transport service haukhrai matam kuina chenba lepduraba matung amuk hana service haudorakpada nungaiba fongdoknari amaromda Greater Imphal gi akoibada chenba khara latlabasu Greater Imphal gi wangmadadi chenba yadi haina athingba thamliba auto singdi marang kaina cheli Momana matam kaya ki mamangdagi chathaduna lakpa Manipuri gi manung hanjanba mafam singi laumi sing amadi organic ki oiba pothok puthokliba laumi singi kananaba honarakpagi makha tarakpa oina ngasi ayuktagi houduna sanchentongda leiba horticulture and soil conservation gi organic outlet mamangda ukrul fairjol sanapati amadi atai mafam kaya gi off season oiraba manama sing hairana chingba yonba hokrai Kumbi Terakha Sangit Mandopta Kumbi Urban Development Committee na sinduna Kumbi Saiton Mayay Lambida Chatlaga Law Uriba Lawmi Singi Mifam Amangarang Pangthokray Lawmi Singi Mifam Aduda Kumbi Lawmi Sinmi Apun Balup Ko Balup Amasemkray Salam Jayanta Wahengbam Sanajit Nongmaithem Prakash Wahengbam Pancham Nibu Mathang Sina President Secretary Treasurer Amadi Publicity Secretary Oina Khankray Railways na ngasidagi hauna Mumbai da train chahum yangkhai amaga hapkatuna chenba horagani hauzi punna train chani cheli masig manungda train chamaga kuntra mana hauzi Chhatrapati Shivaji Maharaj terminus tagi Kasara Karjat Kalyan Dombivali 10 main line da cheli train humfutra amana terminus asimakta dagi Panvel Hithang Fam Fawa cheli Nepal the government pariba Nepal Communist Party ki luchingba singna hauzik Prime Minister Oriba KP Sharma Olina mahakpu Prime Minister famdagi lawthoknaba miyoi kharana hotnare haiba wafam handak thamkhiba dugidamal Olibu resign tongnaba taksinkhrai ruling party asigi standing committee ki ngarang Baluwatar da famkhiba mifam amada hanagi Prime Minister Oramba Puspa Kamal Dahal Prachandana Olina phongdokhiba wafam adu yaningda bu phongdokhi